PAODAM एक ताबीरी बसिंग आहान मक्तदा बिनीताना ताराम नोक्सा बगलोयना खुरुमजरी हौजे PAODAM असिगी मरोय पाव पिजरी फ्लड फोरकास्टिंग एंड मिटिगेशन इन मणिपुर की मतंगदा नुमित निनी चथगदबा वर्कशॉप कम ट्रेनिंग प्रोग्राम असी हौदोखरे दना मंजूरी यूनिवर्सिटी की वाटना लैरिबा फमसिंग मेंशनब लौखिबा रिक्रूटमेंट फॉर लौथोकपा यानाखरे मफम कयादा पूब थांग नमलोइदब डिमांड सिंह तौबिगनु हाइबगी वकत खोंजंग जंगसिनख्रे लोयना उत्तर प्रदेश के गोंदादा ट्रेन गुरुंग चटपगी थदोक्ता मियोयनी सिरे हुंफुरोमना सोपन नंख्रे मपुंगो पाउलोबिरसे नेशनल इंस्टीट्यूट ऑफ टेक्नोलॉजी मणिपुर की फ्लूस मणिपुर प्रोजेक्ट टीम डिपार्टमेंट ऑफ सिविल इंजीनियरिंग अमदी मणिपुर लेंगा की वाटर रिसोर्सेज डिपार्टमेंट की स्टेट प्रोजेक्ट मॉनिटरिंग यूनिट SPMU नेशनल हाइड्रोलॉजी प्रोजेक्ट NISP अनि न खुसन सिंधुना फ्लड फोरकास्टिंग एंड मिटिगेशन इन मणिपुर की मतंगदा नुमित निनी पांथोकदबा वर्कशॉप कम ट्रेनिंग असी हौदोखरे लंफेल पातलेबा वाटर रिसोर्सेज डिपार्टमेंट की ट्रेनिंग हॉल दा पांथोकिबा वर्कशॉप कम ट्रेनिंग हौदोकपगी थरम अदुदा NIT मणिपुर की डायरेक्टर DVLN सोमा याजुलु वाटर रिसोर्सेज डिपार्टमेंट के चीफ इंजीनियर रेमई एलेमई न सिंगबा मियोय क्याना अथैबा मिथुंगलेन सिंह ओइना सरुक याखी प्रोग्राम अदु हौदोकपगा मरि लेना चीफ इंजीनियर रेमई एलेमई न फोंदोखिबदा थौराम अदु लमदमस इसिंग इसाउ थोकदौरे हाइबसी मांगजौना खंगदोकपा ngamnaba सिस्टम अमा थंबा ngamnabagi wakhalonda pangthokpani सिस्टम असिना इचाउ थोकपदगी कलौबा ngambada nantana मियोय क्यादा कानाबे पिबा ngamgani सिस्टम अदु वेदर सैटेलाइट ऑब्जर्वेशन न्यूमेरिकल वेदर प्रेडिक्शन हाइड्रोलॉजिकल मॉडलिंग एंड हाइड्रोमेट्री की मतेंगना पांथोकदबनी हाइनसु मागना मखाताना फोंदोखि हयेंग फाव चथगदबा वर्कशॉप कम ट्रेनिंग प्रोग्राम अदुदा ngasi ट्रेनिंग सेशन दा अखंगाई क्याना इसिंग इचाउ दगी ngangthoknaba amadi इचाउ मनुंगदा थेंगनबा ngamnabagi matangda wafam kaya phongdoknakhi early flood warning system and flood talk was Mangjona shock the Vizagada, so I told Poli and Tobiana Waduki system to Pusanaba, Pusanana by Pesi workshop program, engineers saying work to riba scholars in the country with meeting Pangani, Pangata and subject कांगपोकपे डिस्ट्रिक्ट के मनुंग चनलेबा कांगचुप चिरु खुलदगी लाइबक थिबा थौदो अमदा लेखिद्रबा MS मरंगीर मचेक की थवाई याउद्रबा हक्सांग असे रिंस मोक्तगी इमुंग मनुंगना लौरबा मतुंगदा अरोइबा मथौ मंगम पांथोखरे MS मरंगीर मचेक थासिगी 15 दा सखंगदबा सिंगना कांगचुपता थोकिबा थौदो अमगा मरी लेना फारुरबा मतुंग UNC अमदी कोकोमी याउना वरी सानदुना इमुंग मनुंग अमदी खुलगी मियामदा सिनाख्रबा मतुंग नुमित असिगी नुमिदांग पुंग 9 मिनिट निफुम ngarom चटपा मतमदा रिम्स हॉस्पिटल दा लाइकननबा पुथोकपदा लेखिदबनी थौदोसिगी मतंगदा ngarang chief minister ga UNC amadi kokomi ga unaduna waroisan ama purakpagi matung ina ngasi mahaki hakchang asi lokhibani hairiba thaudo asibu UNC amadi kokomi na condemn tokhibaga loyana laikhidrabagi imung manungi awabadasu saruk yari haina phongdokibani Kakching Higher Secondary School da all Kha Kanglei Students Union amadi school asigi mahiroi singa pangthokiba paugi mifam amada school asigi oza awat apa kya leiriba si athuba matamda tang 19 phawbagi manungda thabiraktrabadi class boycott tawba yauna akanba khongjang kaya tang 9 dagi changsinba horagani haina phongdokre hiram asiga mari lena school asida commerce stream da class 11 tamlibi Salam Sonia Kobi mahiroi amana phongdolakpada lenga ki oina manipur gi khamai kaida mahiroi lising amarom tamduna अफाबा माहिरोय क्या पुथोलिबा स्कूल असिदा मिंग चंदुना अफाबा ज्ञान लौसिंग कया तानगे खंदुना लाकपनी अदुबो स्कूल असिदा ओजा कया गे अवात पर लेदुना माहि मसिंग मपुंग फाना तंबा फंगद्रे हाइना फोंदोलखि हिरामसिगा मरिलेना अक्षुगी जनरल सेक्रेटरी KSS नेशनल सिंगाना फोंदोखिबदा लेंगाना स्कूल कंसी मिशन चथरबसु लेंगा की स्कूल कया सिथरकलिबासी करिगिनो हाइदुना
खा माइकैगी स्कूलसिंग यंगसिनबा चटपदा स्कूल असि महिरोय यामना लेरबसु महिरोय सिंगना ओजा वाटपगी थेंगनरिबा अवाबा असि थेंगनरकपनि मरोयने स्कूल असिदा फिजिक्स हिस्ट्री एजुकेशन इकोनॉमिक्स मणिपुरी अमदी इंग्लिश की ओजा सिंग वालंबनी मसिगिदमक मरी लेनबसिंगदा से सांग पिसिंदुना थेंगनरिबा अवाबा असि कोहननबा होनबगा लोयना स्कूल असिगी महिरोय सिंगना संगसिलकपा खोंजंग सिंगदसु मपुंग फाना सगवतकनी हाइकी अमरोमदसो स्कूल असिबु लु नाना थमदुना अफबा एनवायरनमेंट अमा थमनबा होनबदा अचौबा थौदांग लौगदोरिबा स्वीपर अमदी मालीगी अवाटपसु लेरमखी मसिदा सुनतना स्कूल असिगी लैबोरेटरी अमसुंग लाइब्रेरी असि मतंग चुनबा हाइबदु ओइद्रे लैबोरेटरी हाइबसि महिरोय सिंगबु हेना मपुंग फाबा ज्ञान पिगदोरिबनी अमदी लाइब्रेरी ना महिरोय सिंगबु लाइरिक पाबा अमदी नैनबगी हैनबी सेमगत सागतकदोरिबनी हिराम असिदसु लेंगाक अमदी मरि लेनबा अथॉरिटीना अहेनबा मियेंग चंगबिनबा पुनिंग चिंगसिनजरी हाइना फोंदोलखी निंगसिंगबा याई हंदक कोसेमना लौबा ISSE एग्जामिनेशन दा कॉमर्स स्ट्रीम की ओइना स्कूल असिगी महिरोय नावरेम आइना देवीना मणिपुर पुंबगी मकोक ओइरक्तुना मणिपुर लेंगा के स्कूल सिंगी माइ ngakhibani ओजा वाटपसिना मरम ओइरगा महिरोय सिंगदा मपुंग फाना क्लास सिंग ओइना लौनिंगबा मोइना तौनिंगबा क्लास मोइ फजना फंगबा ngamdre aduna लाकलिबक तांग कुनगा तरेट फावबगी मनुंगसिदा गवर्नमेंट की माइकैदगी वालिबा ओजा सिंगसिबु थाबिरक्तबा तारगदगी तांग कुनगा मापनदगी कक्सिंग हायर सेकेंडरी स्कूल की छात्र सिंगना चंगसिलकपा खोंजंग सिंगदा ऑल खा कंगले स्टूडेंट यूनियन अक्सू की माइकैदगी अखोइना अंगंबा मतिंग पांगनी हाइना अखोइना प्रेस मीडिया की थुंगदा अखोइ निंसिंजरी फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोकना मणिपुर महिलोई संघसिंगदा नियमगी वांगमदा लेंगा की थबक अनि तौरंबा सिंगबु थिगतुना नियम सुमना अमखक्तमक तौनबा होनरगलिबा थबक की मखा तारकपा ओइना कुपना थिगलकपदगी ngasi सोमुक टीएस पॉल मणिपुर वुमेन्स कॉलेज दा ओजा अमसु थबक अनि तौरंबा थेंगनरे फेसोक के सेक्रेटरी पब्लिसिटी ने थोरकपा सरलमदा पलिबदी टीएस पॉल मणिपुर वुमेन्स कॉलेज एडेट दा डिपार्टमेंट ऑफ फिजिक्स दा असिस्टेंट प्रोफेसर ओइना थबक तौरिबा थोक्सोम जया सेन हाइरिबा मियोय असिना सेनापति डिस्ट्रिक्ट की मरामदा लेबा डॉन बॉस्को कॉलेज एडेट ऑटोनोमस दसु डिपार्टमेंट ऑफ फिजिक्स दा असिस्टेंट प्रोफेसर ओइना ओजा ओइरंबा फेसोक न थेंगनरे हिरामसिगा मरिलेना फेसोक न टीएस पॉल मणिपुर वुमेन्स कॉलेज की प्रिंसिपल अमसोंग गवर्निंग बॉडी दा हाइजरगा थबक अनि तौबो जा यावरबदी मसाना याना ngalingida toknaba khanganbiyu haijabadagi masa na resignation letter pisilambas yaramle hiramasigi matangda fesokna haininglibadi asumna niyam lana lenga ke mailoi sangsingda thabak ani tawriba singa sigi matangda manipur lengakna hakthengana yengsinbina ba haijabaga loyena fesokna thigalaktingai thabak ani tawriba miyoi singna matam lairingaida thabak amakhaktamak tongnaba honanaba su khangalakli karigumba thausadaduna थबा अनि तौरंबा मखाताना फेसोंग थेंगनरबदी मदुदा थोरकपा अफाफतगी दायित्व मसा मसाना पुजगदबनी हाइरी दना मंजूरी यूनिवर्सिटी की वातुना लाकपा पोस्टिंग मेंखनबा तौकिबा रिक्रूटमेंट की फॉल हाइदोकलगनी महिरोय सिंह खोंजंग हंदोकपिरो महौसागु महिमसिंग तंबरोमदा माय ऑनसिन बिरो हाइना हायर एजुकेशन की कमिश्नर अमसुंग डीएमयू की वीसी इंचार्ज ज्ञान प्रकाश न फोंदोरकले ngase DMU की एडमिनिस्ट्रेशन ब्लॉक तथकिबा यूनिवर्सिटी असि सिंडिकेट मिफम लोरब तुंगदा पाउमिसिंग ओनबदा महंगना हाई लेंगा के माइकैदगी DMU असि वातुना लेरिबा पोस्टिंग लौखिबा रिक्रूटमेंट की फॉल लाउथोकनबगी अयाबा पिरखिबगी मतुंगिना सिंडिकेट मिफम पांथोक्तुना लेंगाना अयाबा पिरिबा वाफंगी मतंगदा कुपना खनरबा मतुंग ngasi नुमिदांग फावबगी मनुंगदा रजिस्ट्रारदगी हौरगा पियोन फावबगी वातुना लेरिबा पोस्टिंग मेंशनबा लौखिबा रिक्रूटमेंट की फॉल लाउथोकपदा यानाक्रे लोयना यूनिवर्सिटी असि रेगुलर वीसी लौनबगी नोटिफिकेशन सुथोक्रे सही असि अगस्त 9 फावबदा एप्लीकेशन पिसिनबगी मतम लेबना मसिगी मतुंगदा सुंगसोय सोयदना रेगुलर वीसी अमा लाक्लगनी मरमसना महिरोय सिंगना तालिबा डिमांड सिंग लेंगा की माइकैदगी फंगलबनिना महौसागु महिमसिंग तंबगी माइकैरोमदो ओनसिनदुना संगसिलेबा खोंजंग अदु हंदोकपिरो फोंदोकी नाकलमरोमदा थांगैबन मैसनाम लेकाई इमा पांथोबी कम्युनिटी हॉलदा दना मंजूरी यूनिवर्सिटी स्टूडेंट यूनियन यूनिवर्सिटी असि वीसी रजिस्टर कंट्रोलर अमदी अवार्ड प पोस्टिंग हापो हाइना चथरकपा हंगर स्ट्राइक ngasiga थाना नुमित मापनी सुख्रे हंगर स्ट्राइक असदा सरुक यारिबा DMU SU की जनरल सेक्रेटरी KSS डिजेना हाई महिरोय सिंग तालिबा डिमांड सिंग थबक तो ओंथोकनबा ngasi सिंडिकेट की मिफम पांथोक्तुना ngasi नुमिदांग फावबदा वालिबा पोस्टिंग मेंशनबगी ऑर्डर थोकलनी हाइना वारेप लोखिबा हाइनिंगाई लेतना थागतली
अदुबो हाइरिबा पोस्टिंग असि अपॉइंटमेंट DMU SU दा पिरक्ट्री फाउबदी चराई हेंबे खोंजंग हंदोक लोई करिगुम्बा हांगदुना लेरकिबा पोस्टिंग गी कौखिबा रिक्रूटमेंट गी फॉल गी से हेक फंगलबदी संगसिलिबा खोंजंग हंदोकनी फोंदोकी महाना हाई ngasi lengana positive response ama pirakliba mahiroi sing ya punba magi kholauna oiba ngamlakhibani amadi mahiroi sing khongjang asibu chhogotpi ba kayana so asoba mateng panglakhiba duna oirakpani masigi damak hainingai leitana thagali loinana WC ge regular post hanana ba honabada matam changi haiba khangi lengana notice tholakhiba sisu mahiroi sing asara henbagi khongjang sangsalak laba matung de tholakibani asigumba lengana togodaba leirabasu matam thinta handuna pressure pirak pangai bagi thong asi pende haina mahana makhata ki adu bo ngasi bawa koina mani le ba kasero du du jaru matam da koi bc lo ko ki appointment to ki organization process ta khai cha le haina koi ta ki ke adu bo koina hanga strike hek ho bo matung ne koi bc ki advertisement thuk je ise aduna keno ma taw thaba ma taw matam da pressure ma yaw thagadi maning ne in bam yaw thagadi thaba bai khat bi da ba si nature si ni ta sing sa tra mo yang noi je Puba thang bangam loidaba demand tobiganu education free zone oyambio haiduna kaksin khuna college ki teaching amadi non teaching staff sing nangasi uma thela leiba makhoi college ki get tawa kan mi pham khre kaksin khuna college employees welfare association asinduna pham ki bawa kan mi pham aduda saruk yakiba association sigi secretary Dr. Longjam Ibo Sobi Singana phongdorakpada handak matam khara asida khoi ki college asida tongan tongan balup kaya dagi puba thang bangam loidaba demand mayam lakpadagi oza singna wakal sarang aduna mairoi singda ningthina larik tambiba ngamlaktaba principal amadi non teaching staff singna masagi mathau ningthina toba ngamlaktaba dagi academic atmosphere da chauna kaiba pirakle masidagi khangba ngamlaktaduna academic zone asida puba thangba ngamloidaba demand tobiganu haiduna wakat mi pharmacy phambani ibo sobina makhata aduna college asigi teaching amadi non teaching staff singna angamba donation hapadi karisho kaiba leite hanadagi hauna relief camp te leiba inmate sing tongan tongan ba loop singda angam angamba mateng pangduna laklibani makhata na su pangani adubu puba thangba ngamloidaba demand di tobiganu oza sing amadi non teaching staff singbu wakhal leitana mahiroi sing larik takpi tambiba ngamanbiu haiki dabani hana dai so koi inmate sing sida adagi atai organization sing sida hana dai so dum koi donation di dum tor lakjabani donation dagi hojik na theraga demand lom da lakpusida koi madu tobiganu academic zone sida di madu tobiganu na asi wapon ki koi thamdani Manipur ki tampa ki mafam singna leiriba LPG distributor singda puba thangba ngamlaroi deba makhal makha kaya gi demand sing torok pabu yaning deba phongdaladuna distributor singna kaisampa leimajam lekai community hall da sit in protest pangthokre sit in protest aduga mari lena distributor amagi proprietor Okram Budi na phongdorakpada Manipur da hoki basahi gi me ahum dagi hauduna ngasi phauba chatharagliba lana sida maram oiduna miyam kham thengna wana ringai chara asida tampa ki mafam kaya da leiriba LPG distributor singda makhal makha kaya gi puba thangba ngamlaroi deba demand kaya tarokliba si tobiganu distributor singna ngasi phawada angamba mateng kaya pangduna lagliba sigi mathakta ahenba senkhai thungkhai dana tongan ba makhal gi demand torokpa sina distributor singda puba thangba ngamlaroi deba polumama thangat pire distributor singna ngasi phawba leba ki thabak tharong kaya chithadana angamba thakta mateng tawduna lakli apik demand kaya torok pasna distributor singdagi asoba sempa ama oiraktuna awaba phiba ama mayoknari loidana Manipurda LPG gas phangdabagi miyamna wanariba si maroina mapalamdagi pusilakadaba LPG puba gari sing matamjana security pibidaba amadi lambi thongi khudongchadaba kaya leibadagi miyamda matamjana gas piba ngamdriba sing ngamnanaba mari lenaba singna sumiyeng sangbiyu haina phongdoki leibak asigi mayamna awana thengnariba khonariba mayam om majigi mayamse akoi distributor sing da jo akoi gi yamna akoi gi puba thangba ngamoidowa mateng nirakpa hai tare asum mateng nirakpa sida akoi jo adum angambade akoi mateng tawjai adudagi sida limit haibadi si tawda yaroi kholoina hairakpa dagi akoi na jo pibadi ngamdaba madumba awaba mayam leibajde ngasi akoi punjallaga sit in protest se phamjabani
Ngarang numidang wairam pung mga minit tararom tabada Kamakya Penton College Hiang Thangi Principal Dr. Wahengbam Nimai gi yumda sakhang daba miyoy singna bom thamjel lambabu yaning daba phongdokna Lairen Jam apunba mera paibi Lairen Jam Kul Committee amadi Lairen Jam Kul da leiriba club mari Young Social Makers Club Nongsu Imphal Seva Club Student Culture Organization Lairen Jam Sabal United Youth Club na punna kusanana sinduna ngasi Lairen Jam awang lekai ward number 1 da wakat mipam phangkre wakat mipam aduda yumlakta bom thambiganu nupi angang da aki khang tohonbiganu prajada ki halaga paisa khaibiganu gamena athubada santi pura u haina thaba pleka singsinaki wakat mipam aduga marilena Lairen Jam apunba mera paibi secretary Samong Kunjalaimana phongdokibada yum aduki matik kungna taba mafam asida bom thamjinduna aki khang nanghanba si Lairen Jam khunggangi praja miyamna hakjinna lawi asigumlaba thawdo si matungda mohana thoanbigano haiki na yamna atatai oiba thabakta haibadi mina yamna lanna leiba jaga oiragadi kaidaba mina giri inana leiba jaga ji sumaina bom top thamjandana khochandana tawba thabaksi matungda mohana tawbiganu haidana miyamgi damakta seba tawbiriba khoigi isa inausing haibadi manipur iraibaki damakta thawai katlage haidana thokpiriba isa singi mafamda aikhoi lanjam khunggangi oiba maigeidagi masingba thabakse mohana tawbiganu haidana akhoi haijari masi yam Manipur da hausi tholiba tha tara mari helaklabai rang asida phabakchawi khai makhale kaidagi lanje naraktuna thanga esigi manung chanba moirang khuno mamang sabal mandopta hangliba rilu kemta changjafam loriba IDP ahibam ibotombi maitai sai humputara humdoi kauba mioi ama masagi anaba mana mara moiraga rilu kem adu dangasi laikhidre hairi moirang khuno mamang sabal mandop rilu kem asigi volunteer in charge or Songdokibada laikhidaba ibotombi tharaga macha mamau masu punna mahaki imungi miyoi taramathoi relief camp leibani mahak mental health ki anaba leibana district hospital Bisnupur gi psychiatry doctor amada layeng chathaduna lakpani wakhal mima naraktaba maramna macha masu singna mapal thondana senaduna thambani handak nomani asida chaw thau haiba yadabana masa khara sontharaki aduga asumna thokani haibadi khandabana tumliboi khanki adubu ngasi ayu koba khumlakte haiduna yenglubada siduna leirambani haina imung manungi miyoina hairaki hairi ngasi ayukta lekhidraba ibotombi yaroiba mathong mangam lining laisol tawduna pangthokre hairi United Maitai Pangal Committee UMPC Manipur gi ahaba thaupugadaba singi wasak lobagi thara amangasi pangthokre Major Khulda laiba Manipur Press Club ki lokta hall da pangthokiba wasak lobagi thara maduda Islam Makak Macha Senior Consultative Query Qajamudin Pes Iman Lilong Masjid Dr. Badaruddin Advisor UMPC Alhas MV Mohejuddin President UMPC amadi S Jamiuddin Moinam Advisory UMPC na theba mitunglen singoina saruyaki UMPC Manipur gi sahi ani gi oina nawna General Secretary Khalaba Rais Ahmad Tampana Committee adugi matangda phondrapada UMPC na Manipur gi pandamdi peace and integrity ni lamdamasida leminari ba phurup masel nungsina duna malemda sak takna ba honagani amadi mamangai dagi hona integrity gi matangda maitai pangal singa lokiba thodang asigi mirol nasu lengdana lepli integrity da singnarak pa khudimak thengnagani lamdamasta drakya choba sapu ama lakliba sisu thengnaba Committee asna honagani loinana Manipur gi pangan sing mapalam singda saithokna leikraba singbusu punsin naba honagani haina su phongdokhi man makhata adna malengi mafam kya da leiriba organization kya ga su punduna lamdamasi malengi thakta pukhada committee asna choba thodang logani haina phongdokhi Peace and integrity akhoi shanti gi goodwill mission nama lamdam sida leiriba leiminariba purup chamadi akhoi community machine da nusi chana na laminaraga lamdam masi adu maina pichribi gi thak ta sakot pongthang gi lamda pukhatpa loina integrity haibi gi matang da la putaraga di ngasi degi ekoi gi paipu haukraba manipur gi puwari gi thinkhan kayarakta manipur da lairiba purupcha mitei pangan laukiba thodang adu ngasi makshu manipur gi mitei pangal singi ida khong dei koi chen na lairi aduna integrity gi matang da lakpa dai koi kaidong da compromise tawdana masigi damak dai koi thennaminagani manipur gi integrity kaiba yaro haiba se koi gi len fatraba dugumba kholao ma khati
National Institute of Technology NIT Manipur investigation on reduced graphene oxide doped metal as metal oxide and polymers nanocomposites for supercapacitor applications hybrid thesis the degree of Doctor of Philosophy Mingthol Piraklabi Dr. Pukhrambam Susma Devi Okpagi Thara Ama D. Kekers Foundation DCF Headquarter Ningthokong Bisnupur District na Sinduna Sri Sri Gopinath Mandop Ningthokong da ngarang pangthokre Social Activist Dr. Thingbaijam Saran Kumar DCF Manipurgi CMD Social Scientist Dr. IS Konthojam Social Worker K. Krishna Kumar na thoiba mitunglen sing oina saruyaki Tharamaduda Dr. Pukhrambam Susma da kudol posing pidunai kai khumnaba utki Hauzi lamdama sigi luraba tanja sida Manipur gi amata ngairaba tanglaba sagol asibu kandaba yade haiduna Chief Minister gi mek makhada Polo Ground Mapal Kangjebung amasung Hapta Kangjebung hairiba mafam ani asida Impal West Impal East ki akoida leiriba Polo Club amasung Lanai sagol loijariba singi sagol gi machinjak chapam pibi babu hainingai leitana thagali haina Manipur Pony and Polo Players Welfare Association MP and PPWA na phongdorakli ngasi Hapta Kangjebungda pangthokpa paumi singa unaba amada Association General Secretary Songtham Ajit Singhana hai Hauzik Hapta Kangjebungda puna sagol masing jani kuntra hena leirami sajik leiraktabana sagol chamak khak henbana mapu singna lokthokna khre leihoriba sagol masing cham kuntrarom leiri sagol na chana ba sajik leislaktabana maram oiraga hauzik sagol mapu singna sagol amada lupa chama chama khainaraga sagol singe machinjak pijari hairiba sajik asi lamphel area da ising chawbana maram oiraga sajik leifam leitabadagi hauzik Bisnupur district ki tobuldagi sajik leiraga pijari sagol loijari ba member khudingmak hairiba senkhai asi puthokpa ngamdaba su yawbana maram oiraga awaba kaya mayoknare lamdam asigi mapi mapa moibiriba Chief Minister na sagol sing asigi yenglaga sajik amasung ising yawatpa sing asigi mateng khara pangbina ba puning jingsilakpa loyena ribo phamasi thabak don thokpirakani haibagi aset pathajaba thamjari haina mahakna makhataki Actually, Sagolasi, Ado Apoina, Hijaning Badi, Sakagi, Maikaida, Apoy Marili never be back, Amasung, for your honorable CM da Poina, and then you walk from the Sagol Sigi, the Mokta, Apoy disaster, relief of the Labagi, Tanka Yor of Nina Apoina, to see Sagolasi, San and feeding the Apoy Kajik Hajik, Mating to Wina Wahaj and Apoy welfare site, Apoina, for the religious Pokser. Uttar Pradesh ke Gondada Dibrugarh Express train tali dagina thadna gurung chappai thodokta miyoini sire humpurom na sopan nangkre asok pani gi pibam luri hairi train adu Chandigarh dagi lakhibani thaudo adu Zilla hi railway station amasung Gosai Diwa dagi marakta thokibani Uttar Pradesh Chief Minister Yogi Adityanath na sokpa singbu phajana treatment pinaba district authorities in the Kangan Kray Soglaba Singbo to up Parapo Rasanu Hainasu Ishorgi Mapamda Nijaki North Eastern Railway CAPRO Panka Singan Haikibada Railway ki medical band Todotopam Nasatuna rescue operation Hokre accident adu nungthili pongani mini kuntra tret tabada thokibani Sanabagi Pauda All Manipur Football Association Amphagi Miyek Makhada District Sports Association DSA Kaksing na Sinduna 18 DSA Trophy State Level Invitation Football Tournament 2024 Mathang tha August ki tang 19 dagi DSA Kaksing ki playground da pangthoklagani Football tournament sida saruk yanabagi admission gi aroiba numit August 10 da oigani aduga manager singi meeting na August 13 gi ayu pung 10 da pangthokani aduga form submission players eligibility and team official singi last day na August 12 da oigani haina DSA Kaksing General Secretary gi Gerald Amana phongdorakli District Sports Association DSA Kaksing na Sinduna Association sa playground sa thariba Second Division Football League 2024 gi ngasi sanakiba match ani gi ahanba ground da SRDC Kaksing amadi Walida Wabogai Panjala amamam sanaduna draw oikre SRDC gi Panjala du jersey number 7 and Dalton na match ki minani futareta duga Walida Wabogai gi jersey number 10 M Bishal na minal humpuma thoi chapada jankibani ngasi ani suba ground gi match na UCC Kaksing na IYA Kaksing bu Panjal manga sinoda thoiki UCC Kaksing gi Panjal singa du jersey number 20
4 M Suresh na match ki minute kuntaret jersey number 7 KSS Ronaldo na minute kuntra mari amadi yankhaini thoi jersey number 9 K Ice Dinesh na minute humdra humdo amadi jersey number 11 N Berona match loibagi minute marphuga ahapa minute ahum japada chanki Hojare bada maroya pam kana thamjari Flood forecasting and mitigation in Manipur gi matangda numinini chathagadaba workshop kam training program ngasi hodokre Dana Manjuri University gi watun leriba phamsing mentionable lokiba recruitment poll laukthokpa yanakre Mafam kayada puba thangba ngamloidaba demand sing tobiganu haibagi wakat khongjang changsingkre Loinana Uttar Pradesh ki Gonda da train gurung chatpagi thodokda miyoni shirei humpuromna asopan nangkre Nasigidi paudam pijaba matang asaloisan jare miyang tabiriba singbom kana kurumjari